Kshetrigao Assembly Constituency leiriba Cheng ki Wathok asi matam chana Loisinba Ngamdrabadi Caf and PD Minister masha matik chadabani khanjaraga Resign Toupham to haina ACSC ki MLA Sheikh Noorul Hassan phongdokhre ACSC da thok liba Cheng ki Wathok asigi makha chatharak poina Khetri awang lekai da leiba MLA Sheikh Noorul Hassan gi mayum dagi Imphal District ki DC office phawbang asi khongchat ama chatkhre khongsat aduna DC complex yorakpada gate loan duna leirammadagi khoisaunarba miyam na gate namkhai duna DC office tamna thomjanki tungda MLA Sheikh Noorul Hassan masamak yauna Imphal District ki DC DSO amadi district asigi SP yauna apunma mifam ama pangthokduna hiram khara da yanaba purakre hari mifam adu lorba matung MLA Sheikh Noorul Hassan na paumi singda hai ACSC da hojik thok liba Wathok asi miyang gi phangpham thokpa tha nipan gi cheng pirak tabadagi ni tha nipan asi manung da tha ani gi cheng di handak pire tha ani gi cheng pire hai ba sisu phanghodaba kaya ama yauri ACSC da FPS agent leitabana maram oiraga cheng yendabani hairamba do hojikti haplabini na yenba hobiro hanadagi cheng yelakpa agent singna thagatpa mi masing nauna khalaba agent singna thagaliba masing ga manadaba asisu yengshinba changi anoba agent singna thagatpa beneficiary list asi chadani fu manga dagi yankai fawba hanthakibadagi ACSC gi mioi kya cheng phangdre ACSC gi beneficiary masing hantharakliba asisu maram amata pide hiramasi matangna lakliba September 8 fawbi manungda hanagi beneficiary list ka anoba beneficiary list ka manaba semdoklagani haina DSO na ai bachirol ma supirakle amarom da tha nipan gi wadhori baching asina tha si kuntra mathoi daki pangthokada riba assembly session mamangda miyam na fangalagani haiba wafam su thamle aduna hairi bathabak sing asi chapchana thabak to onthoktuna miyam ge awabasi kokhan biyo karimung ngamdaba thoklabadi hena sathiba makhal gi khongjang kya changsingani amadi matik chatraba CAF and PD Minister su masana khangna fam thadokadabani haina MLA na taksilakli concern authority gi makai de labs leiriba makai se corrective measures loraga matung le handanaba aduga political pressure da thabak tobu erga de modo tobiganu haiba se khoi makai de gi aduga hairiba yanaiba pot se da thabak toraktaba singthoku taraga de CAF and PD Minister matik chadaba misak ama ni haiba da haiman ba tho aroidra aina khalle praja makai gi demand se if he cannot take responsibility on his own shoulder as a minister in charge of CAF and PD, he must surrender and resign from CAF and PD Minister. Hai wafam done. Ana hai riba wafam se koi yenga se praja makai gi akoi gi main issue di cheng phanganba plus cheng phangaga leramba makai card ta reject live sing se masigi asoibase chumthoga makhoi makai gi pithok tadana leiriba cheng se kilo masing su na phanganba kilo masing su dana phangya ba cheng je hoje gi leba anobe agent makai ni yeli se da cheng kilo 35 phangada ba AY card holder da kilo 13 dagi hena pi dawa aduga kilo 5 phangada ba PHH card holder sing na kilo 5 phangada da kilo 3 dagi hena pi da se masi su yengsangani haibana chingba sing assurance pere